ꯁꯦꯐꯒꯤ ꯀꯤꯆꯟꯗ ngasi aina buduna lagliba recipe asi yamna chamba adubu makhal makhagi atopa recipe singda changba potlam amani bread omelette oiro natraga sandwich sembada oiro akoina mayonnaise he hek changeba aduga mayonnaise store da su he kauthoki gum taw adagi phangda gum taw ado irai lena kamaina yumda mayonnaise sim sigi habado ngasi ai uchagi mayam punna mu yeminarasi mayonnaise sabata changada potlam singdi yamna ingba chill milk half cup malobirani adudagidi 3/4 cup refined oil lobiro dagi half teaspoon hangam maru pop sugai bigadabani chini half teaspoon vinegar 1 tablespoon half teaspoon thum aduga 1/4 teaspoon gold mirch powder lobirani ba daiti akoina jar ama lobirani daga hand blender amasu lobirani hand blender natraga mixer grinder da dum torsu yai madu dagi de akoina yamna ingba sangom se hapchan birani refined oil se amok hapirani half cup kumba lauraga hapchan gadabani ariambaduna kona amok tapna hapaga ungadoribani sina hangam maru hapchan birasi chini gold mirch powder se hapchalaga hana okhai birani tarara kumba ungbirani vinegar ding hatang lerga hapse ada hana singyam se ungbirani si ungo matungda koina vinegar se hapchan birani vinegar se hapa matungda khara khathaba hogalani sigi matungda koina refined oil lemhol basing se khara hapaga adum grind tor matungda mayonnaise se ola dabani si oil se le hapsan birani so right consistency oilena khalli latho gongte yengase same thing yamna phajana tha lauribune ustegi amohena thaninga gana koina thau kitang hapaga mo unjan birati stegi hena thickness to phangane ba sini hoje koigi mayonnaise ki recipe se taste sum ta ro yengjege yam hawre vinegar ki taste adagi hangam maru ki adagi black pepper ki taste mayam do punna yaure taste da adana mayam da try tawyu try torakanda fajana semba yai ya de hawi haite comments mayam do amta bibiro ai reply dum tawjarake mayam mo mukana khuramjari thank you